Kuire hoise unadaba natra hakchang naga sum nuai tabaga kaim cha ba daba sum kainom cha re na boxing khong adum khong ji hamdaba sa cha ja daba chak cha ja daba then tan dum sai ade hujikan di sugar free cheng ne na yam hau taba cheng am online da che laga dum cha ri adune aduna leibak se sinau sing leibak ki da mutta ka aina khanjalu daba tungi ka aina khanjalu daba sum panglai da leiba tholaak sani gaina khanba mi na di kaisu kaina khalam dong wande adu ai khoi di sida leibak sigi kitang khanbagi keno ma yauru bani na tungi kitang khaning bani na kok si ta sengna sai yam wai propok cha khang ba bi yore koi ge pangal di phudok puding am da ba tawam lakon di khang da ba adu ubudi loi uba khangbudi loi khangba tor kadori myam ji loi uba adu ga tawam lakon di khang da isa thai bang khang da mareng jana khoi dau au sauning ba saugat ba isau yam langning ba kainom ma sum phau ba haitare mayam sum phau birang gani omchak na basi adu khangde khoi se maitai ekoi maitai se amarom da maitai haina sum hai bis da mina su ta ningam ro adu hype da su ya da ba ngau ba ya ba ngau khre lang ba ya ba lang khre hoi ekoi gi lai ba thok kano sing da harau kumai sing da khara ngau ba lang ba makhal amani adum si continue da hoje exam loi khre du da exam loi bagi ni na isai lila drama dagi thabal ji chokle lepa ko bunai de yong nakalam rom da na hojik se census thina bagi government na tawri pot sida NRC ana tawdana census tawbe yaroi masing thibe yaroi delimitation tawbe yaroi adu ada hena tena launari ba khongnari ba tawri myam ji masi yam thina ichinau sing ko noina di yam laiba malam gani sigi pot se sina lebak sigi kwai dagi core issue ni ko kwai dagi maru ba issue ni si hek tawdaba kanjida hojik ID minister ni ID CM ni ID aduni da ni ID achau sang ni IAS ni IPS ni mu iba phaliba mayam ja amat tawai ba phangoi ko jinau sing agi nate loina mi gi kano da chat khini mi na chief minister oi gini mi na mantri oi gini ai khoina masida minai nai thang ina haibdo minai dum oi le honi hojik su oi ba hore na ko ngarang nahan ga bazar da tawriba rally chaliba mi top mya jan tawriba then government gi order yauna eviction tawla ko da ko kaisu leitaba kano khara nan manipuri khara thing dana ka changhan driba madu da kai daga government duna order pura lai potu government duna kai daga tawngam driba yong ase aduna hojik ai khoi ji mawa su lo daba noi ji nawam da lode haib gi mong da maitai na changu ba yaroi dawa nagana su changu ba yaroi dawa churchanpur sida census kano mikok masing thina ba taw na hojik moi masagi community gi moi gi jati gi officer sing khan gre then madugi che sang sem khot pa hogi pot ma hojik loina hojik phongphong sana thoknar isine ko ana moi masagi community dugi mi jing duna moi gi mi jing du mikok thi ba dabu si kaino ni illegal immigrant ni natragana masi aduni adani masi 19 asuk ta sangak ki bani ka hai ga dro adum kan khatna grani moi masen huran ba ba kan khana rim ni ke sulai taba adugi pot sida di kan khana adum lai grani mi top siam ti yahura ro aduna yamna lanba kongthang mo ji kan taw khali noi di nawa lodi ha bagi pot amasum ui aduna hen badi yam heman gre akoi gi lang bi ngau bi se sum wakhal amada sangsar amda ko I don't know how to express kamaina phongdok taino di khangre adu promok cha pai tare promok sa he aduna ai ko ji sum khatlaga khoi dau ji sagolaga lei ji ha bi nate cha ju sa si sei ju saksi ngau si lang si but there is limit ko limitation amadi thamje aduna tadna hojik si rom sumain taw ler ga di ta ga doriba akoi ji mun ne yengi ne ba kanana government of India ne yengi aduna sigi jati si di moi manga trana khara laujara ga ju kangbu umde dom thakna sadana ngaudana langdana leiri moi gi di ai koina sumaina thabal chongdana isei tawdana ahing nongyai nongan ba tawri se moi gi apam bane maram di loin order siam phagale manipur da hana sunaba leitre mayam sumaina free da ahing nongyai no pan thokdana ngaudana khotana langdana thabal chong dei sei taw leire aduna loin order yam phagale ha report leidoine khaba aduna tahan jone ngarang mathang da han nimini mamang doi male sekmai dei sei em tawe sekmai da sei tawri je numitsi akoi mera bai bi gumbana natra club na khun na tawbu nate sekmai da leiba mi akoi gi mathak sahi yangkhai ga ni thoi suraba kangbu magi moi khara punjal laga leng chaksana ba haitare aduna sei kawraga tawbana lampa kam da tawsale khun mai ai da leiba then sekmai di akoi ju yusungam bani na khange ba yam wan horok imung ni na ko
nupisingsi nongalamdai pung ani ahum swai da hogatle kanagumba kharna nupa maram mokpa mai nupi mateng yam pangning nupa jingna moina hana hogalaga yugi mai hogatpiba aduga nupi dung halerga mo hogalaga yugi kano to chak to muk thongba changan ga haije adai thabak tongmina bane adumaina aduna pung ani ahum da hogadori bani adu sing to su da bida su kam khang da bida den ana ye halaman haiba myam su leiri hoi lango tawro yare kasu kaide pung baro ta salena masi mingon da disturb tawdore na hairadi lotion bibe yare na ado pung ani taram dai bok sei du sei dai khoi na thing bu su leite kai su leite khoi ado khoi na theng mal le pung ani ta dore sei ji lotion lo on haibani ado anga exam loi khasi bu na moi gi wakhal ji yong ko moi gi mindset se ai khoi na haibadi mingon da tawriba disturbance adagi langiba ngawriba mai magi kok ta leiriba karim ta lebak se toiba kanu na chung da na tawri myam do thengmal le pung ani ta dore sei ji lotion lo haibani ado moina mu ngang thoriba moina khandori sina anga gi exam su loi khasi bu hai ji yong ko mai kok si mai wakhalon aduna khangde kari haidoino ekhoi je ka ma di hen male le pasi chinau lauje he dungai khongje he dungai ta ga da bana ta dragadi masidi thing busu ya roi kai tho busu ya roi ai gi thamoi da ai gi wakhal da hojik matam na trena hojik khoi sumaina tawduna leibya matam na trena akoi tasan ma matam moire punchin ma matam moire akoi facebook sida kai da kana social media da ko loi nei mit nei khong na ulere mi top mi an chana nong nong wi henjelakpa ching da di tokro ibudo kobru tokro ibudo thangjing tokro imphal mayol sida changbangam salak toy phim yok salabane sida khoi hojik kari da harau ningai leirige kari da thabal da chungningai leirige kari da isai tawdana masida thakta ngawdana chongdana dance tawdana tawningai maram kari leirige hoi harau kumai nong phadok tawbi ai kasu kaide adu som makha chathadana hojik tawsidi yam tina phajadre chinnawi reisa sa aduna hojik khoi core issue oriba nrc da akoi hoi lebak se lotion graji kasu kaide akoi sum khara char kha tha ga sum lotion graji to lak sani har gadi okay no problem adudi lao adudi tawro yare kasu kaide aduga aikoi ichapu ina aikoi icha jingji moi generation am lakini na tung da su generation am lakini na ana aikoi lebak kal hu da ya de pai puna thambiram base aikoi tungi mirol jibu kalam da ya de ha ba khalon ji ichinau ji na khan tar gadi aikoi core issue da kaino khara khanna je lauraga mai ta khanna je na te manung da si khanna je then aduka pokhai je bang long pokhai je aduga akoi miyam ko aswai da mi jani song na rally muk chat pa aswai da mi yang kai muk na dharna pam ba that's not an issue adu kaim kan de adu di kana de wathi tar toy tau je har gadi yam draba da mi lising kunam kuntra ma nipu mi yang kai ma ko mi lak tara hina leba population ni dana adana masida mi lising tara kundi thokpai rai laina yai dana ko aduga torga muk tau se protest tau je haibna mitda aduna tona protest pang tau da tawr su kana bana te mi yang kai nong tau mi cham nong tau kaim kana bana te pokhai ra tau se nikhan je ana manung da koi kaino kari tau ya ge du khana matam oire natraga de lebak se sing tau ragani tau dore pairap tau raga samudra da chali jahaz se pairap tau raga leire makhun ahumari thokna hore ising changak pa hore suksoi soidana tu matam da luk ragani aduna hojik aikoi rescue team ama changjalaga kanbam da ka oi rescue team ji kana no kana amna te government kaloi noye khoi jine noye khoi je rescue team ne aduna bapta minarasi aduna hojik ngaktang akoina haijari bangangjari basida nakong nama da taraga nama da phawdoki ba ngaktang man haije chumine hairaga mung halai thoba mek tawba adu tawragum si khanarasi ako punsalasi asina tana dei pambai le roi thank you